Mr. Universe Tourism 2024 second runner-up goes to Mr. India! Congratulations, Mr. India, on taking home a second runner-up. He had a great campaign here at Mr. Universe Tourism. I am very LTV na thamzaba special talk show da LTV studio da hozik lengshin bidura leire Chitrakanan Singh Thaudam Mr. Universe Tourism India 2023 Global Model India Best Physics 2023 Maharashtra gi Sangli da pangthokiba dumba the saruk yaruba dumba model lamani loina loidena kugi Chitrakanan Singh Thaudam asi kugi hojik chatliba chahi 2024 gi Mr. Universe Tourism gi second runner-up Panglakaba, Adu the Natana Best Photogenic MUT 2024 su Masina Kugi Bali the Indonesia the Pangtoki Batugumba model Lamani Mayam Mamtang Kugi Chitrakanan Singh Taudambu LTV studio Taram Nopinasi the Chitrakanan LTV studio the Taram Nokcheri Ahan Mamakta the Chitrakanan ki self introduction Mapung Hava introduction Ming Laifam Italy now Ima Ipa Kaidauri Doga Isa Hozi Kari pursue tawi habado mapung phano tang tham ahano maksada LTV gi special talk ta pokku yang video me apun mapu Chitrakanan Singh Thaudam na khoram jari ai ming Chitrakanan Singh Thaudam laifam na habom loram laikai ai palem gi ming na loram ningo Thaudam somi laima ai hoji ai gi domsa endem patisuri devi ga khrai laim ong kai lai jari ai gi palem hoji hotel imolesta food and beverage lai jari aduga I hoji veterinary field assistant oina laijari. Okay. Yam thagachari Chitrakanan. Chitrakanan na sigumba model ki life na changa pase. Haidi angang oini ngai de ki dum pang pra kamai to na mi gi influence ta gira duga dum isagi angang oini ngai de ki dum yawrak pra kamai to sigi kano sigi. Asing magidi I am matam da hostel le. Okay. Hostel life tum rak panina dum school gi oiro college gi oiro function gum am yawjare drama gumba ama ro dum yawre matam da. Adoga fashion the influence la ki se aina inspire fangi bai tare. Okay. Aina class 12 ro matung thoro matung sida inspire fangi bai gi fashion oina. Okay. I pursue Toropone. Okay, okay. The Haji Toroputana, I saw the 6 states. Okay. Chitrakanan Kwiki, Mr. Universe Tourism India 2023, Duga, Mr. Universe Tourism, the second run Sakala Pasa. Sisu Heidi Miki influence the Gi, Chitrakanan and Sigum Bakano Malay and participant over the eligible organi. Masi yung tang ying sira ka haibagi tau pra na traga isa na tira ka tau zaki pra kamay tau no sige journey se tentak nam tang atam Chitrakanan. Asing magidi ay se Manipur da manfit kumba try to we mega Mr. Manipur 2022 da sarga zarure. Okay. Ado matung da gidi manfit try to we se awak ta ba. Okay. Awak ta ba gi adu gi hena ka saw try to ge na ay sum ay mentor sa ke sing no mai them se da mon thai ba. Man adu dis mai na ma lai Hana high to the May Tada, Bina I region Tada and Kotom, Iran no what did one male, eligible or Kotlening as a prepared to Kopato for Hypeneva. And I say, prepared to Iran Slay, Matam prepare some one Tore, Noga, Sember that Mr. Universe Tourism India Taraga, Moina. India represent Tobogi Ayaba Spiraga in a Mr. Universe Tourism 2024 Bali ki Indonesia Pantopusita India represent Jaruban. Okay. Adubu Kwiki Mr. Universe Tourism India 2023 Siga Aduga Quick Mr. Universe Tourism Siga Si Anise Amana India the Pantopani Amana Kanotani Kwiki abroad Tani Kwa Amasida as a participant Amoina Maduda Canada Pase Keke Canabati Kamai Tenere. Can I say, Amana India, the India represent Tonava international platform, Tanab the Kanbaneva, Adoga,
ꯕꯥꯂꯤꯗ ꯄꯥꯡꯊꯣꯛꯄꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯨꯂꯞ ꯃꯌꯥꯝꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯃꯝ ꯂꯥꯛꯑꯒ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯥꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯀꯜꯆꯔ ꯑꯣꯏꯔꯣ ꯍꯦꯔꯤꯇꯦꯖ ꯑꯣꯏꯔꯣ tourism mainly tourism promote ꯇꯧꯅꯕ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨꯒꯤ ꯀꯝꯄꯤꯇꯤꯇꯤꯚꯁꯦ ꯑꯗꯨꯝ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ Okay. ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁ ꯇꯨꯔꯤꯖꯝꯒꯤꯁꯨ 2023ꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯐꯤꯖꯤꯛ ꯂꯧꯕꯤꯔꯛꯏ ꯑꯗꯨꯒ ꯃꯤꯁꯇꯔ ꯌꯨꯅꯤꯚꯔꯁꯀꯤꯗꯁꯨ ꯇꯣꯉꯥꯟꯕꯁꯤꯗ ꯂꯧꯕꯤꯔꯛꯄꯁꯤꯗ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯀꯛꯅꯦꯁꯟ ꯄꯤꯕꯒꯤꯗꯤ ꯀꯃꯥꯏ ꯇꯧꯏ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯁꯝꯅ ꯃꯇꯝꯗ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯣ ꯒꯚꯔꯟꯃꯦꯟ ꯑꯣꯏꯔꯣ ꯁꯄꯣꯔꯠ ꯑꯝꯇ ꯐꯪꯗꯦ ꯑꯩꯅꯕꯨꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯏꯔꯥꯡ ꯂꯩꯕꯅꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕꯅꯣ ꯈꯪꯗꯦ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯐꯪꯗꯕ ꯑꯩ ꯑꯗꯨꯝ ꯌꯥꯝꯅ ꯀꯟꯅ ꯉꯥꯏꯖꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯄꯣꯔꯠꯇꯨ ꯐꯪꯖꯔꯒꯗꯤꯅ ꯑꯩ ꯃꯣꯏ ꯑꯥꯗꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯦꯀꯤꯡ ꯕꯣꯟ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯣꯏꯔꯣ ꯇꯨꯔꯤꯖꯝ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯒꯚꯔꯟꯃꯦꯟ ꯁꯄꯣꯔꯠ ꯐꯪꯉꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯀꯃꯥꯏ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯁꯄꯣꯔꯠ ꯐꯪꯍꯧꯗꯕꯅꯤꯅ ꯈꯤꯇꯪ ꯉꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦ Okay. ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯊꯦꯡꯅꯔꯛꯄ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯗꯨ ꯊꯦꯡꯅꯔꯛꯄ ꯀꯣꯟꯇꯦꯁꯇꯦꯟꯠꯁꯤꯡꯗꯨ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯂꯥꯛꯏꯕ ꯀꯣꯟꯇꯦꯁꯇꯦꯟꯠꯁꯤꯡꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯀꯥꯅꯟꯗꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯄꯣꯔꯠ ꯑꯃꯐꯥꯎ ꯇꯧꯔꯛꯇꯕ ꯁꯨꯃꯥꯏꯅ ꯂꯥꯛꯏꯕ ꯀꯣꯟꯇꯦꯁꯇꯦꯟꯠꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯃꯤꯒꯗꯤ ꯐꯪꯉꯛꯄ꯭ꯔꯥ ꯃꯈꯣꯏꯒꯤꯗꯤ ꯁꯄꯣꯔꯠ ꯇꯧꯕ ꯃꯣꯏ ꯇꯧꯏ Okay. ꯇꯥꯏꯋꯥꯟ ꯇꯧꯏ ꯂꯣꯏ ꯑꯌꯥꯝꯕ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯁꯄꯣꯔꯠꯁꯨ ꯐꯪꯉꯦꯕ ꯐꯪꯉꯒ ꯃꯣꯏꯒꯤ ꯕꯨꯁ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅ ꯃꯣꯏ ꯀꯟꯐꯤꯗꯦꯟꯁ ꯁꯨꯝ ꯋꯥꯡꯈꯠꯂꯦ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯏꯇꯣꯝ ꯆꯠꯄꯅꯤꯅ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯍꯥ ꯑꯃ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯁꯦ ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯗꯅꯀꯣ ꯍꯥꯏꯗꯤ ꯃꯁꯥ ꯈꯛꯇ ꯃꯥꯡꯕ ꯅꯠꯇꯅ ꯐꯦꯃꯤꯂꯤ ꯑꯃ ꯃꯥꯡꯉꯤꯕꯅꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯃꯥꯡꯉꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯗꯩ ꯅꯥꯊꯩꯔꯒ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯗ ꯆꯠꯇꯅꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯏꯟꯗꯤꯌꯥ ꯐꯥꯎꯕ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯌꯨꯠ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯥ ꯇꯥꯕꯗ ꯇꯣꯉꯥꯟꯕ ꯌꯨꯠ ꯊꯣꯛꯅꯤꯡꯉꯒꯁꯨ ꯃꯅꯤꯡ ꯍꯟꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛꯇꯤ ꯃꯁꯥꯅ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯖꯔꯣꯏꯗꯕ ꯃꯁꯥꯅ ꯁꯦꯜ ꯄꯨꯊꯣꯛꯄ ꯉꯝꯖꯔꯣꯏꯗꯕ ꯀꯩꯅꯣꯗꯗꯤ ꯐꯅꯌꯥꯝꯅ ꯄꯥꯝꯕ ꯂꯩꯔꯒꯁꯨ ꯀꯣ ꯉꯝꯃꯣꯏꯗꯕꯒꯤ ꯃꯃꯤ ꯃꯆꯥꯛ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯐꯪꯗꯕꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯃꯁꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯀꯥꯅꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯗꯤ ꯌꯨꯠꯁꯤꯡꯗꯁꯨ ꯄꯔꯥ ꯑꯃ ꯀꯣ ꯑꯗꯒꯤ ꯂꯩꯉꯥꯛꯇꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯁꯨ ꯅꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃꯅꯤ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯏꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯝꯄꯣꯔꯇꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯆꯤꯇ꯭ꯔꯀꯥꯅꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯔꯣꯜ ꯑꯣꯐ ꯌꯨꯠꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯁꯣꯁꯥꯏꯇꯤ ꯑꯃ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯆꯥꯎꯈꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯌꯨꯠꯀꯤ ꯔꯣꯜꯅꯦꯕ ꯌꯨꯠ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯣꯏꯔꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯣ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯔꯣ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯔꯛꯏꯕ ꯍꯣꯏ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯕꯠ ꯇꯧꯕꯇꯕꯨ ꯃꯇꯝꯅ ꯌꯥꯗꯕ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯑꯦꯛꯅꯣꯂꯦꯖꯃꯦꯟꯠ ꯑꯃꯇꯪ ꯄꯤꯕꯤꯔꯛꯑꯒꯁꯨ ꯍꯥꯏꯗꯅ ꯌꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯑꯉꯥꯡ ꯅꯧꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯤ ꯂꯩꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯂꯩꯇꯕꯗꯣ ꯃꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯔ ꯃꯥꯏ ꯄꯥꯛꯄ ꯈꯣꯡꯖꯦꯜꯂꯣꯝꯗ ꯆꯦꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯆꯤꯇ꯭ꯔꯀꯥꯅꯟ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠꯇꯤ ꯐꯨꯜ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯋꯦ ꯕꯕꯥꯗꯤ ꯕꯕꯥꯗꯤ ꯂꯩꯇꯦ ꯑꯣꯀꯦ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯂꯩꯇꯕ it's okay ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ
ꯐꯦꯁꯟꯗꯕꯨ ꯑꯣꯏꯔꯣ ꯃꯦꯗꯤꯀꯦꯜꯒꯤꯗꯕꯨ ꯑꯣꯏꯔꯣ ꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯒ ꯌꯦꯡꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨꯃꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯤ ꯄꯥꯝꯖꯔꯒ ꯃꯣꯗꯦꯂꯤꯡꯒꯨꯝꯕ ꯇꯧꯅꯤꯡꯕ ꯑꯦꯁ ꯑ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯕꯁꯦ ꯄꯥꯝꯃꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤ ꯍꯥꯏꯅꯤ ꯕꯨꯝꯗꯤ ꯇꯧꯔꯝꯃꯕ ꯃꯇꯝ ꯈꯔꯗꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯒ ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯌꯥꯗꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯝꯕꯤ ꯑꯃꯈꯛ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯕꯁꯦ ꯁꯤꯁꯤꯅꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯐꯅꯌꯥꯝ ꯇꯧꯅꯤꯡꯉꯒꯁꯨ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯁꯤꯅꯗꯤ ꯆꯥꯕ ꯌꯥꯔꯣꯏꯗꯕꯅꯤꯗ ꯅꯪꯒꯤ ꯌꯨꯝꯁꯤꯅꯗꯤ ꯇꯨꯡ ꯀꯣꯏꯅ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯐꯦꯃꯤꯂꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯤꯅ ꯍꯥꯏꯒꯗ꯭ꯔꯥ ꯊꯝꯃꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯆꯤꯇ꯭ꯔꯀꯥꯅꯟ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨ ꯃꯇꯥꯡ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯒꯤ ꯕꯦꯁꯁꯦ ꯁꯤꯗꯒꯤ ꯃꯃꯥꯡꯒꯤ ꯕꯦꯁꯁꯦ ꯀꯩꯅꯣ ꯃꯣꯗꯔꯟ ꯑꯦꯔꯥ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯒꯤ ꯕꯦꯁ ꯑꯩꯈꯣꯏ ꯕꯦꯁꯁꯦ ꯄꯨꯔꯥ ꯃꯣꯗꯔꯟ ꯑꯦꯔꯥꯅꯦꯕ ꯑꯗꯨꯗꯨꯅ ꯃꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯂꯩꯔꯝꯗꯕ ꯄꯣꯠ ꯑꯃ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯄꯁꯤꯗ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯥꯎꯠꯁꯥꯏꯠ ꯃꯄꯥꯟ ꯂꯝꯗ ꯃꯣꯗꯦꯜ ꯑꯣꯏꯕ ꯄ꯭ꯔꯤꯟ ꯃꯣꯗꯦꯜ ꯑꯣꯏꯕ ꯔꯟꯋꯦ ꯃꯣꯗꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯄꯥꯟ ꯂꯝꯗ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯒ ꯃꯁꯥꯅꯕꯨ ꯄꯥꯝꯃꯒꯗꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯑꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯨꯝꯅꯤ ꯆꯤꯇ꯭ꯔꯀꯥꯅꯟꯅ ꯊꯝꯕꯤꯔꯤꯁꯦ ꯑꯗꯨꯕꯨ ꯃꯔꯛ ꯈꯤꯇꯪ ꯊꯠꯂꯒ ꯆꯤꯇ꯭ꯔꯀꯥꯅꯟ ꯏꯁꯥꯒꯤ ꯍꯣꯕꯤꯗꯤ ꯀꯔꯤ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯁꯤꯡꯒꯤꯡꯅꯦ ꯏꯁꯩ ꯁꯛꯄ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯃꯔꯛ ꯊꯠꯅ ꯏꯁꯩ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯗꯣ ꯏꯁꯥꯒꯤ ꯍꯣꯕꯤ ꯑꯣꯏꯔꯕꯅꯤ나 ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯁꯩ ꯏꯁꯥꯅ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯤꯟꯅꯁꯤ ꯌꯥꯏ ꯏꯁꯩꯁꯦ ꯐꯦꯂꯤꯛꯁ ꯌꯨꯝꯅꯥꯝꯒꯤ ꯄꯥꯐꯜ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯃꯇꯦꯛ ꯑꯃꯈꯛ ꯊꯝꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯄꯥꯐꯜꯗꯣ ꯄꯤꯕꯤꯔꯣ ꯆꯣꯛꯊꯕ ꯂꯩꯇ ꯆꯠꯅꯕ ꯄꯥꯡꯒꯜꯗꯣ ꯍꯥꯞꯄꯤꯔꯣ ꯅꯪꯒꯤ ꯊꯃꯣꯏ ꯌꯧꯅꯕ ꯂꯝꯕꯤꯗꯣ ꯅꯪꯅ ꯇꯥꯛꯄꯤꯔꯣ ꯑꯩꯅ ꯐꯣꯡꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯣ ꯅꯪꯅ ꯆꯟꯕꯤꯔꯣ ꯌꯥꯝ ꯐꯖꯩ ꯆꯤꯇ꯭ꯔꯀꯥꯅꯟ ꯃꯈꯣꯟꯁꯨ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯐꯖꯅ ꯁꯛꯄ ꯍꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨ ꯆꯤꯇ꯭ꯔꯀꯥꯅꯟ ꯃꯈꯥ ꯁꯨꯝ ꯆꯠꯊꯕ ꯑꯣꯏꯅ ꯏꯁꯥꯒꯤ ꯆꯍꯤꯗꯤ ꯆꯞ ꯆꯥꯕꯁꯦ ꯍꯧꯖꯤꯛ ꯀꯌꯥꯃꯨꯛꯇꯤ ꯁꯨꯕꯤꯔꯦ 25 ꯑꯗꯨꯗꯤ ꯒꯔꯜꯐ꯭ꯔꯦꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯍꯌꯦꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯗꯨꯝ ꯊꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯅꯨꯄꯤ ꯑꯃꯗ ꯏꯁꯥꯒꯤ ꯂꯣꯏꯅꯕꯤꯁꯦ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯁꯤꯒꯨꯝꯕ ꯄꯔꯁꯅꯦꯂꯤꯇꯤ ꯑꯣꯏꯕ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯒ ꯍꯥꯏꯕꯒꯤ ꯏꯁꯥꯒꯤ ꯗ꯭ꯔꯤꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯕ ꯅꯨꯄꯤ ꯄꯥꯝꯃꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯅꯨꯄꯤꯗ ꯄꯥꯝꯃꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯦ ꯅꯨꯄꯤ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯣ ꯆꯪ ꯊꯣꯛꯄ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯑꯗꯨꯗꯤ ꯏꯟꯕꯣꯔꯟ ꯀ꯭ꯋꯥꯂꯤꯇꯤꯅꯤꯗꯅ ꯌꯨꯝ ꯑꯃ ꯄꯨꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯆꯪ ꯊꯣꯛꯅ ꯃꯌꯣꯛ ꯌꯥꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯇꯣꯝꯇꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒ ꯃꯕꯥꯅꯤꯇꯪ ꯂꯩꯍꯧꯒꯗꯕꯅꯤꯅ ꯆꯪ ꯊꯣꯛꯄ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯆꯤꯇ꯭ꯔꯀꯥꯅꯟꯅ ꯄꯥꯝꯖꯔꯤꯕ ꯁꯤꯒꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯐꯪꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯟꯐ꯭ꯂꯤꯛꯁꯨ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯆꯩꯔꯛꯁꯤꯗꯁꯨ ꯑꯗꯨꯃꯛ ꯆꯤꯇ꯭ꯔꯀꯥꯅꯟꯅ ꯏꯁꯥꯒꯤ ꯄꯥꯝꯖꯕꯁꯤ ꯃꯅꯤꯡꯗ ꯊꯝꯃꯝꯗꯅ ꯑꯗꯨꯃꯛ ꯃꯨꯚ ꯑꯣꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯂꯀꯥꯟꯗ ꯃꯥꯏ ꯄꯥꯛꯂꯛꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯁ ꯑ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯆꯤꯇ꯭ꯔꯀꯥꯅꯟ ꯀꯔꯤ ꯀꯩꯅꯣꯗꯤ ꯊꯝꯅꯤꯡꯉꯤ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯥꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯇꯧꯍꯧꯋꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯕꯀꯣ ꯐꯤꯂꯤꯄꯤꯟꯁ ꯑꯣꯏꯔꯣ ꯇꯥꯏꯋꯥꯟꯗ ꯑꯣꯏꯔꯣ ꯃꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯣꯏ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯤ ꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯄꯤꯁ ꯂꯥꯛꯅꯕꯒꯤꯗꯃꯛ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯝ ꯍꯥꯏ ꯑꯦꯁ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯦ
economic growth manu chatne even hauraiba youth singida kai tare wakhalon change la ala tare haibidi pursuing my career pursue to the atopola birom sakke toba chatti namu adugi wakhalon chelam kai tare economic higher education or kan taw ne chale tuna yari makhai di ai government support government hygienic machine conflict si am to innovation biba de sum to putara ga di leba ama mut pa hai si ko hobuna te ha leba ama state amut pa hai si khobuna te hai mut pa hai ta ga di youth sina ka ba sum mangse lak putara ba adegi sum dai da putara ba o sum education manga sum phang ta putara ga di leba se dum lekha ta kani hygienic Chitrakanan kay hani hojik as kay naha singsi adigi chinjak ta cha pathak padoiro wangan sana do tukimatik haidi ahung base lakre adumaku ahung base phanian laklabasu kari hani anupaga nupiga gi marakta right se manare haigasu manabe yadaba mafamsi dum leibagi mami yan chaw tai ko sigi matang se kay hani nupa moina even model basida nupana model oragati haidi wari nukugi lamdam sidadi kui manipur sidadi kitang mayamdagi swathab haigada aduna yum he palagasu nupagina dum magi profession si dum tattaba continue toraga dum chapyaba nupigina film ta kumam boro as a model lama oiro keno mo obisi yum he panba matung da kidi ai family na yade ai pala pani pani smain to dum dum kahani mas give up to bogi posa am he klakase sigi matanga kahani nupi model lama lele mas me yum pale ado pase dum magi career se dum continue to gon thokra latraga magi family mai pa mai ne yadi mai ni pa ne yadi haragadi masi Chitrakanan as a model moina makari karamba khonthang lobum thui kamai to je ai wo ha jo ha ta ga di I think mata se my choice ne ba mana pa me ha ta ga di mai understanding ne da ga ta mai ni lei ba nang inner voice to hai ba ta ga di na khang du di ba ala na khang han ba ma chang e mai ge family or lo maku or lo mare or lo ai ba si to is pa me ai si ko si to ge ai si hai ta ga di mama pa o sin na masa mamu su masa ko na na adum ya ko ni tue ai hai ko ta ga di hai lu ta bi sin da ga di mo ni squad ga ni sman to ge ma lu no na hok su kai ko le na ba phum de le so ku di hai ko se ta na ni ai adu na mai inner self to ai inner voice to pa to bi la ka ta na bi u Okay, yang fazaba kan apun ni ko Chitrakanan family se aduga makhata ba isagi kan usida model gi line sidana makhata ba da kari plan ni to bi hosiki oni Aski o ni is organization gi makha lai ni na organization gi work khato ni aduga ai sahi ama gi range si loira matunda ai my suitable my title really suitable me khala maga ai title sinner maga title sinner maga ai makata da sigi hema to ba amada after persistent to in okay yang pai mai ka pasul bio do Chitrakanan hai lai ba hosiki youth sing si da ko hai di misagi pak ta pura taw ga lai ba hamya mama lai ko masina maramo mama mapa ma family manung te gi lai kai sum me mama baba to makhoi da kari message ti pini kari ni habi ni ai mai ga ta ni isana kana pasu pro kana te ba hai imu wa hale masa wa hale masa so ka le kana ba am ta dei hai tai alwa matam dei ba ba ki na ha ni ba se Isai ba na taw bis masana masa santok sana matam dei ka isana usidragadi kasi to gusto mo ito isana respect to ta bai ne ba sa respect ko biraga tumbi concept amu ke hana mai pa ke hata ne sin to biraga ai
as a youth ꯑꯃ ꯑꯣꯏꯅ society ꯀꯥꯟꯅꯕ ꯊꯣꯛꯀꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯀꯥꯏꯅꯔꯒꯁꯨ ꯅꯨꯄꯥ ꯀꯥꯏꯅꯔꯒꯁꯨ ꯅꯨꯄꯤꯁꯨ ꯍꯦꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯣꯛꯄꯒꯨꯝꯕ ꯄꯨꯡ ꯊꯛꯑꯒ ꯍꯦꯛ ꯁꯤꯕꯒꯨꯝꯕ ꯅꯨꯄꯥꯁꯨ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯀꯥꯟꯇꯁꯨ ꯅꯍꯥꯅꯤ ꯃꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯔꯒ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛꯇ ꯁꯤꯕ ꯑꯗꯒꯤꯗꯤ ꯁꯤꯍꯧꯗ꯭ꯔꯒꯁꯨ ꯁꯣꯏꯅꯥꯏꯔꯒ ꯂꯩꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯃꯈꯣꯏꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯃꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞꯁꯦ ꯂꯧꯐꯝ ꯊꯣꯛꯑꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯗꯔ ꯃꯈꯣꯏꯁꯦ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯅꯍꯥ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯅ ꯍꯣꯏ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯁꯨ ꯕꯂꯤꯗ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯇꯥꯖꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯍꯥ ꯁꯤꯔꯦ ꯇꯧꯕꯗ ꯑꯗꯨꯝ ꯇꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯣꯏ ꯃꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯀꯔꯤ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯕꯗꯤ ꯁꯦꯜꯐ ꯂꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯔꯣ ꯑꯃꯒꯤ ꯃꯣꯇꯤꯚꯦꯁꯟ ꯁ꯭ꯇꯦꯠ ꯑꯣꯏꯔꯣ ꯑꯝꯇ ꯆꯪꯉꯣꯏꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕ ꯇꯥꯔꯗꯤ ꯃꯁꯥꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤꯕꯨ ꯁꯣꯜꯂꯒꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯌꯨꯠꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯣ ꯑꯗꯒꯤ ꯍꯔꯥꯎꯕ ꯑꯣꯏꯔꯣ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯉꯥꯛꯇ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯁ꯭ꯇꯦꯠꯁꯤꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯤꯈꯩ ꯃꯥꯒꯤ ꯕꯦꯁ ꯄꯣꯏꯟꯠꯅꯦꯕ ꯑꯃ ꯑꯣꯏꯕꯁꯤꯅ ꯑꯗꯨ ꯇꯧꯔꯦ ꯃꯥꯅ ꯇꯧꯔꯦ ꯀꯥꯏꯅꯔꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯀꯥꯏꯅꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯍꯟ ꯑꯣꯏꯔꯣ ꯅꯍꯥ ꯑꯣꯏꯔꯣ ꯌꯨꯠ ꯈꯛ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯑꯍꯟ ꯑꯣꯏꯔꯣ ꯅꯍꯥ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯊꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯟꯐ꯭ꯂꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯀꯥꯅꯟꯁꯨ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯦꯅꯥ ꯐꯥꯎꯕꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯅ ꯆꯠꯂꯕ ꯑꯗꯨꯒꯨꯝꯕ ꯃꯣꯗꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒ ꯋꯦꯁꯇꯔꯅꯥꯏꯖꯦꯁꯟꯒꯁꯤ ꯆꯃꯝꯅꯕ ꯃꯥꯟꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯆꯨꯝꯅ ꯆꯠꯈꯤꯕꯗꯤ ꯅꯠꯇꯕ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯥꯏꯔꯒ ꯂꯥꯛꯑꯒꯗꯤ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯅꯤꯡꯍꯟꯅꯔꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯛ ꯃꯦꯟꯇꯦꯜꯂꯤ ꯉꯁꯥꯏ ꯃꯦꯟꯇꯦꯜ ꯀꯩꯅꯣꯁꯦ ꯗꯤꯖꯤꯁ ꯑꯣꯏꯈꯤꯕ ꯈꯣꯠꯈꯤꯕꯁꯦ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯔꯤꯜꯁꯇ ꯑꯣꯏꯔꯣ ꯑꯗꯨꯃꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤꯃꯛ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯁꯦ 21st ꯁꯦꯟꯆꯨꯔꯤꯗ ꯂꯩꯔꯒꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯁꯤꯒ ꯆꯞ ꯆꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯍꯦꯜꯂꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ खितंग अखोगी लेरिबे एनवायरनमेंट सिगा खितंग कहने तूना मानना चटपगी मथौ तायना खनब्र सिगी मतंगददी चित्रकानन करी थंबिनिंगे I am sumiche habedi akoi lei era se 21st century modern society ni aduda akoi lei ba state oiro akoi kino society je kitang habedi yamna modern era sangri ba akoi lei ba parents sing se 20th century ki dagi haurakpanina 21st century da baksang panina moida khar adjustment wat pai ta exactly aduduna akoina hoi moi da apamani moi reels tamba khotpa adu tawpa taragadi haibe akoigi moigi akoigi 21st century leire 22nd century da mu etom batam da mayam kim hangang da reba haibe hoji lai ba stage siga 20th century dagi 21st sang panina hana tawram da ba ma very true hana tawram da ba ma torok panina haibe han oiro kitang ha oiro moida kara irritating or heleva adana hoi westernization sang da ya de modern era ni haibe westernization pasina koi society ma development line ne ba aduna kitang taw piriba kangu singna kitang yang biraga haib tare hoi tawunu haibti ya de 20 ga 21st ki marak sida leiraga di yana ba kitang adjust taw chatpadune aman aduna adjust taw biraga ya to haning hajaning thagachari kanodi chitrakanan height kaya le kamai taw 5'9"
5'9". Okay. Ado chaba kari karadi maintain tawra kamay tawi. Sa kay chaba laydana. Howzikedi dum sai. Howzikedi dum sai no competition maya oi bataragadi aise sum junk food chade food gumba adagi sal food salad gumba vegetable salad gumba alama sai. Okay. Ado isagi favorite kay hani hinjang ki dish kani. Oh, favorite dish ro. You know, puti. Puti. Favorite color di. Red. Red. Adigi kogi. Red is pure red. You're right. You're red ta. Okay. Adum set pro kamay tawge. Aya matam dai aya kugum se kale dum. Okay. Adi red shoot ka dum tawba yaw pro kamay tawge. Aya oi marak. Pamjabani na ko. Adi nupa haiba laite nupi haiba laite sana pambo pamjaragadi aduga akoina carry tawba hairagadi masidi color sidi sagi carry tawbagi yamna makha poleba. Ado kari haini sum isagi favorite kay kari ne khare hena pame je kangsui pamgre color de red pamgre aduga khogi actor sing dadi kana pame Manipur gi da. Manipur gi da. Manipur gi actor da haiba taragadi nupi da hairagana Jebinal. Abena. Okay. Nupa da hairagana kino Lagokut. Gokul. Okay. Singer dadi kana pame. Singer da che Pusparani pinga. Nupa dadi. Nupa da Kunjoy Kumar. Kunjoy Kumar. Aribado. Nahaoina Ariba. Okay. Kunjoy isai su sakpa hai Kunjoy Kumar gi number ama katang tentang na present taw biro mudana. Kino atmatia ka to. Yes. Yeah. Oh, iri ture tekna koina jingjalana nanga chakborega. Okay, thank you very much. Isai su sakpa fazana hai yam phai ado kari hai ni ngasai akoi chitrakana na thambi bagi matungina haidi ngasi phobada haidi imana fazana support tawbirakpa male ko ngasai thambiriba warol singsi gi matungina di ado imagi damakta ko chitrakanan gi maikai dagi haini hayeng imana ngasi studio da chitrakanan na thambiram ba warol je taraga imana yengba matamde ai icha sina CEO na ai gi damakta khalami ka haba yam no sibe imagi damakta message sam khata thambiramune chitrakan Ai imala haining base chahi jam ko sibiu haijening habati wadana la abanina habati matung tar koda masagi nungai ba paw kana thalana harau makeup to lakhi gani haijening edona ai imal chahi jam positioning habati ai gi ne habati imana to laite hoise edona chahi jam ko positioning. Okay. Yam phai chitrakanan ima tu chahi chama punsi bo isanu ana yak yaudana ko adutana tana chitrakanan gi tawruba thabak thorom khudingmakta mai paktana akhoi tawge khaliba manglan mayam su akhoi mangphaunabduna khaini mai pakpa punsi makhak adumak oibi haiba warol thamjage loisilapda chitrakanan gi mai kai dagi kari haini akhoi gi youth di thambigre ko adu hojik se 20th century ga 21st century ge ani sigi marak sida parenting si haidi even akhoi ju mangari chawarak pamatam da khoi na ngang ka sakpasi ta da badina te tai aduma koi tar ga suba sagi generation gap si maram or kanda mama macha gi marak ta su conflict se chawa thok ba he kani haji 20th century ki akhoi na ngang ba 21st century gi angang sing se ta ba irritating oi ba adagi amu akhoi na tawthor ka thabak se 20th century da pok akhoi na su irritating am ka generation gap am lai bisina adum kai taishan ba ya da bagi kaino ma khati yam toina thui hojik se masida parenting gi matang da su na khoi su angang ni na ko parent haidi macha haidi nang su macha moina mama mapa sing da gi macha sing na sibo di tawani sibo ki expect to ke habisa sigi matang da apetang akhoi na mama oi balina akhoi na dum chuma boy am ninge ba ko khoi na ngang si phana ba ngang ba no ye gyan tar ka ni ta hai ba khusu adigi am cha sing sina kari hai ni law da badina ta ba tu mak law ye tu mak gap amadi tu mak lai ha di khusu pi ba sigi matang se ang tang thama mu le nang gi waro tha che cha Han chumme je habati
parentingꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯁꯦꯟꯆꯨꯔꯤꯒ 21st ꯁꯦꯟꯆꯨꯔꯤꯒ ꯒꯦꯞ ꯂꯩꯕꯅꯦ parentingꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯨ ꯋꯥꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯀꯩ ꯇꯧꯔꯛꯇꯕ ꯑꯃ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕ ꯄꯣꯠ ꯑꯃꯈꯛ ꯊꯦꯡꯅꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯑꯦꯗꯖꯁꯃꯦꯟꯁꯦ ꯋꯥꯕ ꯑꯗꯒꯤ ꯃꯁꯥꯗ ꯑꯣꯏꯔꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯃꯥꯁꯦ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯑꯗꯩ ꯀꯩ ꯑꯗꯨꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯊꯣꯛꯏꯕꯅꯦꯕ ꯑꯗ ꯑꯩ ꯍꯥꯏꯌꯣ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯄꯦꯔꯦꯟꯠꯁꯤꯡꯁꯨ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯑꯦꯗꯖꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯆꯦ ꯍꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯣꯏꯔꯣ ꯃꯄꯥ ꯑꯣꯏꯔꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯊꯤꯌꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯈꯪꯗꯕꯅꯤꯅꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯑꯣꯏꯔꯣ ꯏꯁꯥꯅ ꯑꯗꯨ ꯇꯧꯕ ꯄꯥꯝꯃꯦ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯂꯣꯏꯅ ꯃꯥꯁꯤ ꯀꯩꯅꯣ ꯂꯣꯏ ꯊꯤꯕ ꯌꯥꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯄꯦꯔꯦꯟꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯈꯔ ꯏꯆꯥꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯣ ꯈꯔ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗ꯭ꯔꯀꯥꯟꯗꯅꯤ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯣꯛꯏꯁꯦ ꯑꯗꯨꯅ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒ ꯃꯆꯥꯒ ꯑꯗꯨꯝ ꯈꯠꯅꯕꯁꯤꯕꯨ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯅ ꯀꯧꯅꯔꯦꯕ ꯀꯩꯝ ꯈꯟꯅꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯁꯦ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯁꯤ ꯊꯣꯛꯏꯕ ꯄꯦꯔꯦꯟꯇꯤꯡꯁꯤ ꯈꯔꯁꯨ ꯃꯃꯥ ꯃꯄꯥ ꯍꯣꯏꯁꯨ ꯑꯦꯗꯖꯁ ꯇꯧꯕ ꯋꯥꯕꯅꯤꯅ ꯑꯗꯨꯗ ꯌꯥꯔꯤꯈꯩꯗꯤ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕꯤꯔꯒ ꯍꯥꯏꯕꯗꯤ ꯇꯧꯍꯟꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯀꯣ ꯆꯤꯇ꯭ꯔꯀꯥꯅꯟ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯩ ꯍꯥꯏꯅꯤ ꯃꯣꯗꯦꯜꯒꯤ ꯂꯝꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯊꯣꯛꯑꯦ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯧꯔꯛꯏꯀꯣ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯅ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯐꯥꯎ ꯆꯠꯂꯨꯔꯦ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤꯗꯤ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯩꯅ ꯁꯤ ꯌꯧꯕꯁꯤꯗ ꯌꯧꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯃꯦꯟꯇꯔ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯔꯥꯀꯦꯁ ꯁꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯃꯣꯏ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯗꯥ ꯗꯤꯂꯤꯞ ꯆꯅꯝ ꯍꯟꯗꯛ ꯆꯠꯄꯗ ꯗꯥ ꯗꯤꯂꯤꯞ ꯆꯅꯝꯒ ꯁꯥꯔ ꯔꯥꯀꯦꯁꯀꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯆꯠꯄꯁꯨ ꯉꯝꯃꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯐꯦꯁꯟ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯃꯦꯝ ꯁꯨꯁꯦꯇꯥ ꯗꯥ ꯕꯤꯃꯣ ꯗꯥ ꯃꯟꯇ꯭ꯔꯤ ꯗꯥ ꯂꯦꯅꯟ ꯗꯥ ꯄꯥꯔꯤ ꯑꯗꯨꯒ ꯗꯥ ꯖꯣꯏ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯦꯟꯂꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯄꯥꯔꯤ ꯀꯩꯊꯦꯜꯒꯤ ꯑꯦ ꯔꯣꯕꯤꯟꯁꯟ ꯃꯩꯇꯩ ꯃꯥꯅ ꯑꯩꯒꯤ ꯅꯦꯁꯅꯦꯜ ꯀꯣꯁꯇ꯭ꯌꯨꯝꯁꯨ ꯗꯤꯖꯥꯏꯟ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ ꯗꯥ ꯖꯣꯏꯅ ꯔꯤꯁꯨ ꯑꯣꯏꯔꯒ ꯃꯣꯏ ꯃꯌꯥꯝꯗ ꯀ꯭ꯔꯦꯗꯤꯠꯁꯨ ꯄꯤꯅꯤꯡꯉꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯗ ꯃꯔꯛ ꯑꯃꯈꯛꯇꯪꯒ ꯋꯥꯍꯪ ꯑꯃꯇꯪꯒ ꯊꯝꯍꯧꯒꯦꯀꯣ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯀꯣꯁꯇ꯭ꯌꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯅꯪ ꯑꯥꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯒꯗꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯒꯠꯄꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯕꯥꯂꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯕ ꯂꯝꯁꯦ ꯀꯜꯆꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯜꯆꯔ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯐꯝꯅꯦ ꯑꯗꯨ ꯃꯦꯟꯂꯤ ꯃꯣꯏꯁꯦ ꯍꯤꯟꯗꯨ ꯆꯠꯂꯦꯕ ꯍꯤꯟꯗꯨ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯄꯦꯁꯤ ꯄꯨꯊꯣꯛꯀꯥꯟꯗ ꯃꯣꯏꯁꯦ ꯊꯦꯡꯅ ꯌꯦꯡꯉ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯄꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯄꯥꯏꯕꯗꯣ ꯄꯦꯗꯣ ꯑꯗꯨꯝ ꯃꯣꯏꯗ ꯁꯤꯖꯤꯟꯅꯩꯕ ꯃꯣꯏ ꯑꯥꯗ ꯄꯦ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯃꯥꯟꯅꯩ ꯃꯣꯏꯅ ꯍꯤꯟꯗꯨ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯑꯃꯨꯛ ꯈꯦꯠꯅꯩꯗꯅ ꯍꯤꯟꯗꯨ ꯆꯠꯄ ꯃꯑꯣꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯒ ꯃꯣꯏꯒꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯤꯟꯗꯨ ꯆꯠꯄ ꯃꯑꯣꯡꯁꯦ ꯃꯥꯟꯅꯩꯌꯦꯕ ꯌꯨꯝꯁꯥ ꯀꯩꯁꯥ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯍꯜ ꯂꯩꯐꯝ ꯀꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣ ꯎꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯌꯦꯛꯁꯨ ꯈꯔ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯌꯦꯛꯇꯨꯒ ꯑꯩꯈꯣꯏ ꯃꯌꯦꯛꯁꯦꯈꯔ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯗ ꯍꯛꯄꯒꯨꯝꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯎꯕꯗ ꯃꯌꯥꯝꯅꯒ ꯇꯉꯛ ꯌꯦꯡꯗꯅ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯍꯧꯕꯒꯤ ꯄꯥꯎꯗꯝꯁꯤ ꯆꯤꯇ꯭ꯔꯀꯥꯅꯟꯅ ꯇꯝꯕꯤꯕꯁꯤꯃꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯤꯇ꯭ꯔꯀꯥꯅꯟꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯉꯁꯥꯏ ꯄꯦꯔꯦꯟꯠꯀꯤ ꯁꯥꯏꯠꯇ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯅꯍꯥꯁꯤꯡꯗ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯦꯜꯂꯤ ꯍꯥꯏꯗꯤ ꯃꯣꯗꯦꯜ ꯑꯦꯁ ꯑ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯕꯅꯤꯅ ꯃꯣꯗꯦꯜꯁꯤꯡꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯃꯈꯣꯏꯅ ꯐꯣꯀꯁ ꯇꯧꯒꯗꯕ ꯃꯈꯣꯏꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯊꯝꯕꯤꯔꯝꯃꯨ ꯆꯤꯇ꯭ꯔꯀꯥꯅꯟ ꯑꯩꯅ ꯍꯧꯔꯛꯏꯕ ꯃꯣꯗꯦꯜꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤꯁꯦ
mai pa ke haiba taragadi oja guru mayek singna respect tobiba oja guru respect tawdabadi phana phawo mi ujunu Mani, phana nato mi ujunu adum maning halkani haitare Chumi, chumi. oja guru respect tori kai mangana bhenduini aduna oja guru respect tobiba aduga haidi hard work haidi khang makan ba mo fashion industry changa di khang makan bam darpa tai haidi consistency oiba perseverance laiba adu khang makali gai hotam leptri gai mana phangi pandam do phangi pandam do nong mana traga nong ma let obi ai ngan bai ai atobu sodena phangani ha thajani aduna respect self care and self motivation je darkar su tai aduna hawaiba model sing da masana masa thajabiba adagi laiba mi mana puliba ahan oiro senior models oiro ajuni oiro adagi oja guru laiba me akhoi degi di moi takpi tambiraga siyoine ba aduna respect have respect se amta ka hanjani de han hajin Yam fazaba waroli thambiri se ado wahang amasu loisha am tanga thamningi ko loisha lakpadane di dum pali do wahang am tanga thamningi khogi hauzik lairiba 21st century sida khogi aidi tongan ba khogi lamda su manipur macha mayam ama ko thabak tawdana model oidana cabin crew oidana mayam ama lai ko adumakpu hauzik lairiba sida si yona awon bala abasida manipur da especially khogi model sigi kahani masigi education fazana lobam se chitrakanan masigi guideline fazana pinaba miyoi singsi chapchana haji phobada chapchana leiribra kamai tawi leitaba simasu yam matau tai mane mathau tai habidi kaigumba thaba ma toge haiba taragadi khoigi guideline pibine plan da ka tai aina pame adai aina tawningi haga su phangtong thoroga su oiroeba hai oigi bisu yawi but oiraga su maning halakpan ayambane aduna aibu guideline tobi pangamba mi kanano haina pame ba mi duna topi ba tarkar tai abado manipur da su moibu takpi bangamba akhoi takpi rakpa haidi oja guru laileba em kada yauna sanan bangam kadagi habi oja guru duna dum khangani hamo ma kai oksakani hai oja ni da koina jang tawroga su ayo ngamba mi aduna moina pamba taragadi manipur institution lai aduga tamning ba taragadi lai okay nungaijai chitrakanan isagi achinba matam khara ka chiktang kaithokpiduna sigumba LTV na puthokchaba special talk show sida saruk yabiduna isagi oiba warol kya ama thambiba simaksu hanane LTV maike dagi thagat pa phongdokchari loine na chitrakanan gi punsida ko tawruba thabak khuding makta mai pakpa duga tawning ba thabak khuding mak khoi mang phauna ba duga ngasai yam phajaba warol ma haksu mama mo banina adongi ima chitrakandan gi ima chahi chama punsiba haibadumak adusu punsiba oisanu haiba waron thamjage thagachari chitrakanan for sparing your precious time. Thank you very much. Thank you so much for calling me into your show. Okay, welcome. Khoigi ngasigi special talk show sida sigumlaba yamna khoigi tamjaningai oiraba chitrakanan sing thaudam model lama mahaki punsi gi wari mahakna matau karamda model gi lamda changa kibano duga mahakna tungi punchi da kari tawningi duga youth sing the piba message parenting gi the maki oiba warol thamli sida khogi mieng ta video khai punamak nasu khoi chitrakanan gi tungi punchi da mai pak position waiba mangol asiwat se khoi puna pimina duna hakisu mapham ma kanba oition waiba warol se thamjabaga loinana tawruba khudingmakta mai pak oibiyo haiba warol se thamjage loina nam yeng tabi ba khwai punamaki mafamdagi kasigi oinadi kainanaba yathangni jari till then take care stay safe. Thank you very much.